أعوذ بالله من الشيطان الرجيم بسم الله الرحمن الرحيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقه قولي رب زدني علما رب زدني علما سبحانك لا علم لنا إلا ما علمتنا إنك أنت العليم الحكيم سورة آل عمران 171 مخوينا هراو باو فانغي الله نا جانبيبگي امسون توجالگي ꯑꯗꯨꯒ ꯃꯗꯨꯗꯤ ꯑꯜꯂꯥꯍꯅ ꯃꯥꯡꯍꯟꯕꯤꯗꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯡꯒꯤ ꯃꯅꯥ ꯍꯧꯖꯤꯛꯀꯤ ꯁꯍꯤꯗ ꯑꯣꯏꯒꯗꯧꯔꯕ ꯀꯥꯡꯕꯨꯗꯣ ꯊꯥꯖꯕ ꯀꯥꯡꯕꯨꯗꯣ ꯁꯍꯤꯗ ꯑꯣꯏꯒꯗꯧꯔꯕ ꯀꯥꯡꯕꯨꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯍꯔꯥꯎ ꯄꯥꯎ ꯐꯪꯉꯦꯕ ꯀꯔꯤ ꯍꯔꯥꯎ ꯄꯥꯎꯅꯣ ꯃꯗꯨꯗꯤ ꯑꯜꯂꯥꯍꯅ ꯃꯥꯡꯍꯟꯕꯤꯗꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯡꯒꯤ ꯃꯅꯥ ꯑꯗꯨꯒꯤ ꯍꯔꯥꯎ ꯄꯥꯎ ꯃꯈꯣꯏ ꯐꯪꯉꯦ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕꯁꯤꯡ ꯃꯈꯣꯏꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯗ ꯄꯥꯎꯈꯨꯝ ꯄꯤꯔꯤꯕ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯐꯕ ꯇꯧꯖꯕꯁꯤꯡ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕꯁꯤꯡ ꯑꯗꯨꯒꯤꯗꯤ ꯑꯆꯧꯕ ꯃꯅꯥꯅꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯗꯨꯒꯤ ꯃꯒꯨꯟꯅꯤꯀꯣ ꯇꯥꯛꯏꯁꯤ ꯍꯧꯖꯤꯛꯀꯤ ꯊꯥꯖꯕꯁꯤꯡ ꯏꯃꯥꯟ ꯋꯥꯂꯥ ꯃꯣꯃꯤꯟꯁꯤꯡꯗꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯕꯗ ꯐꯥꯎꯗ ꯃꯈꯣꯏꯗ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯗ ꯄꯥꯎꯈꯨꯝ ꯄꯤꯔꯗꯤ ꯑꯜꯂꯥꯍꯅ ꯔꯁꯨꯜꯅ ꯍꯥꯏꯕꯗꯨ ꯏꯜꯂꯦꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂ ꯐꯥꯎꯗ ꯃꯈꯣꯏ ꯁꯕꯔ ꯇꯧꯔꯒ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯃꯈꯣꯏꯗ ꯇꯥꯠ ꯇꯧꯕ ꯃꯤꯁꯤꯡꯅ ꯍꯥꯏꯈꯤꯕꯗ ꯇꯁꯦꯡꯅꯃꯛ ꯃꯤ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯤꯌꯨ ꯑꯗꯨꯕꯨ ꯃꯗꯨꯅ ꯍꯦꯟꯒꯠꯍꯟꯈꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕꯗꯨꯝ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯑꯣꯛꯂꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯜꯂꯥꯍꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯁꯤꯟ ꯑꯔꯥꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯃꯤ ꯃꯌꯥꯝ ꯄꯨꯟꯈ꯭ꯔꯦ ꯁꯦꯝꯅꯈ꯭ꯔꯦꯅꯦ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯇꯧꯔꯤꯅꯦ ꯅꯈꯣꯏ ꯀꯤꯌꯨꯅꯦ ꯊꯥꯗꯣꯛꯎꯅꯦ ꯅꯈꯣꯏ ꯍꯜꯂꯨꯅꯦ ꯃꯨꯅꯥꯐꯤꯛꯁꯤꯡꯗꯨꯅ ꯍꯥꯏꯔꯞ ꯀꯥꯟꯗ ꯑꯗꯨꯅ ꯍꯦꯟꯅ ꯏꯃꯥꯟ ꯍꯦꯟꯒꯠꯂꯛꯑꯦ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯜꯂꯥꯍꯅ ꯑꯣꯏꯔꯦꯗꯅ ꯑꯜꯂꯥꯍꯅ ꯁꯤꯟ ꯂꯥꯡꯉꯤꯗꯨꯅ ꯍꯦꯟꯅ ꯑꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯑꯣꯏꯌꯦꯅ ꯑꯗꯨꯅ ꯍꯦꯟꯅ ꯏꯃꯥꯟꯗ ꯆꯦꯛꯁꯤꯜꯂꯛꯑꯦ ꯁꯤ ꯃꯣꯃꯤꯟ ꯍꯧꯖꯤꯛꯀꯤ ꯁꯍꯤꯗ ꯑꯣꯏꯈ꯭ꯔꯤꯕ ꯁꯍꯤꯗ ꯃꯣꯃꯤꯟ ꯑꯁꯦꯡꯕꯁꯤꯡꯗꯨꯒꯤ ꯏꯝꯇꯤꯍꯥꯟꯗ ꯄꯥꯁ ꯇꯧꯔꯕ ꯃꯈꯣꯏꯗ ꯑꯦꯛꯖꯥꯝ ꯂꯧꯕ ꯀꯥꯟꯗ ꯄꯥꯁ ꯇꯧꯔꯕ ꯀꯥꯡꯕꯨꯗꯨꯒꯤ ꯃꯒꯨꯟꯅꯤ ꯇꯥꯛꯏꯁꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯜꯂꯛꯈꯤ ꯑꯜꯂꯥꯍꯅ ꯆꯥꯟꯕꯤꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯐꯠꯇꯕ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯁꯣꯛꯈꯤꯗꯅ ꯃꯈꯣꯏꯅ ꯊꯤꯖꯈꯤ ꯑꯜꯂꯥꯍꯅ ꯄꯦꯟꯕꯤꯕꯗꯨꯇ ꯑꯜꯂꯥꯍꯗꯤ ꯑꯆꯧꯕ ꯊꯧꯖꯥꯜꯒꯤ ꯃꯄꯨꯅꯤ ꯁꯤꯒꯨꯝꯕ ꯃꯣꯃꯤꯟꯁꯤꯡꯁꯤ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯁꯨ ꯀꯣ ꯁꯨꯞꯅꯒꯤ ꯁꯩꯇꯥꯟ ꯈꯛꯇꯅ ꯀꯤꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯥꯒꯤ ꯃꯤꯆꯪꯁꯤꯡꯕꯨ ꯑꯗꯨꯅ ꯀꯤꯔꯨꯒꯅꯨ ꯃꯈꯣꯏꯕꯨ ꯇꯧꯒꯨꯝꯕꯁꯨꯡ ꯑꯩꯕꯨ ꯀꯤꯌꯨ ꯍꯥꯏꯗꯤ ꯑꯜꯂꯥꯍꯕꯨ ꯀꯤꯌꯣꯕ ꯅꯈꯣꯏꯅ ꯊꯥꯖꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯗꯤ ꯀꯤꯐꯝ ꯊꯣꯛꯇꯦꯕ ꯃꯨꯅꯥꯐꯤꯛ ꯍꯧꯖꯤꯛꯀꯤ ꯁꯤꯜ ꯂꯥꯡꯉꯤꯕ ꯑꯇꯣꯞꯄ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯦꯒꯦꯟꯁꯇ ꯁꯤꯜ ꯂꯥꯡꯉꯤꯕ ꯃꯤꯁꯤꯡꯗꯣ ꯀꯨꯔꯥꯟꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯨ ꯀꯤꯐꯝ ꯊꯣꯛꯇꯦꯕ ꯑꯜꯂꯥꯍ ꯈꯛꯇ ꯀꯤꯒꯗꯕꯅꯤ ꯃꯈꯣꯏ ꯂꯥꯝꯃ ꯄ꯭ꯂꯥꯟ ꯇꯧꯔꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄ꯭ꯂꯥꯟꯗꯤ ꯑꯜꯂꯥꯍꯒꯤꯅꯤꯗꯅ ꯁꯤꯁꯨ ꯃꯣꯃꯤꯟ ꯑꯃꯒꯤ ꯃꯒꯨꯟꯗꯨꯅꯤꯀꯣ ꯅꯪꯕꯨ ꯋꯥꯍꯜꯂꯨꯒꯅꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯊꯥꯖꯗꯕꯗ ꯍꯣꯠꯆꯤꯟꯕꯁꯤꯡꯗꯨꯅ ꯊꯥꯖꯗꯕꯔꯣꯝꯗ ꯍꯣꯠꯆꯤꯟꯕ ꯀꯨꯔꯥꯟꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯣꯠꯆꯤꯟꯕꯁꯤꯡꯗꯣ ꯑꯗꯨꯏꯁꯤꯡꯗꯨꯅ ꯅꯪꯕꯨ ꯋꯥꯍꯟꯒꯅꯣ ꯔꯁꯨꯜꯗꯅꯤ ꯍꯥꯏꯔꯤꯁꯤꯀꯣ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯣꯛꯍꯜꯂꯣꯏ ꯑꯜꯂꯥꯍꯗ ꯀꯔꯤ ꯑꯃꯠꯇ ꯑꯜꯂꯥꯍꯅ ꯅꯤꯡꯕꯤꯈ꯭ꯔꯦ ꯃꯈꯣꯏꯗ ꯄꯤꯗꯅꯕ ꯁꯔꯨꯛ ꯑꯃꯠꯇ ꯑꯈꯦꯔꯠꯇ ꯃꯈꯣꯏꯒꯤꯗꯤ ꯑꯆꯧꯕ ꯗꯟꯗꯤꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯀꯨꯐꯔꯔꯣꯝꯗ ꯍꯣꯠꯆꯤꯜꯂꯤꯕ ꯀꯥꯡꯕꯨꯗꯨ ꯀꯨꯔꯥꯟꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯣꯠꯆꯤꯜꯂꯤꯕ ꯀꯥꯡꯕꯨꯗꯨ ꯑꯗꯨꯏꯗꯨꯅ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯗ ꯋꯥꯍꯜꯂꯨꯅꯣ ꯊꯃꯣꯏꯗ ꯋꯥꯍꯜꯂꯨꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯣꯛꯍꯜꯂꯣꯏꯑꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯗ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯗ ꯑꯜꯂꯥꯍꯒꯤ ꯌꯥꯊꯪꯁꯤꯡꯁꯤꯗ ꯑꯜꯂꯥꯍꯒꯤ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯁꯤꯡꯗ ꯃꯈꯣꯏꯅ ꯀꯩꯒꯨꯝꯕꯗ ꯁꯣꯛꯍꯟꯕ ꯉꯝꯃꯣꯏ ꯃꯈꯣꯏꯒꯤꯗꯤ ꯑꯈꯦꯔꯠꯇ ꯁꯔꯨꯛꯁꯨ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯆꯧꯕ ꯗꯟꯗꯤꯁꯨꯅꯦ ꯁꯤꯗ ꯄꯨꯔꯥ ꯀ꯭ꯂꯤꯌꯥꯔ ꯀꯠꯅꯦꯕꯀꯣ ꯁ꯭ꯇꯦꯠꯃꯦꯟꯁꯤ ꯑꯗꯨꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯇꯁꯦꯡꯅꯃꯛ ꯊꯥꯖꯗꯕꯕꯨ ꯂꯦꯞꯁꯤꯜꯂꯤꯕꯁꯤꯡꯗꯨ ꯊꯥꯖꯕꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯣꯛꯍꯜꯂꯣꯏ ꯑꯜꯂꯥꯍꯗ ꯃꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯃꯈꯣꯏꯒꯤꯗꯤ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤꯅꯤ ꯍꯧꯖꯤꯛꯀꯤ ꯀꯨꯔꯥꯟꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯗꯨ ꯑꯗꯨꯏꯗꯨꯅ ꯑꯜꯂꯥꯍꯗ ꯀꯩꯒꯨꯝꯕꯗ ꯁꯣꯛꯍꯟꯕ ꯉꯝꯃꯣꯏꯗꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯗ ꯁꯣꯛꯍꯟꯕ ꯉꯝꯃꯔꯣই ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯗꯁꯨ ꯁꯤꯒꯤ ꯑꯌꯥꯠꯁꯤ ꯄꯥꯏꯕ ꯃꯤꯁꯤꯡꯗꯁꯨ ꯀꯔꯤꯒꯨꯝꯕꯗ ꯁꯣꯛꯍꯟꯕ ꯉꯝꯃꯣꯏꯕ ꯑꯜꯂꯥꯍꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯗꯨꯗ ꯃꯈꯣꯏꯅ ꯃꯥꯡꯍꯟꯕ ꯉꯝꯃꯔꯣꯏ
ꯁꯤꯁꯨ ꯑꯁꯦꯡꯕ ꯁ꯭ꯇꯦꯠꯃꯦꯟꯅꯤ ꯁꯤ ꯍꯦꯛꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯣꯏꯗꯕꯅꯤ ꯊꯥꯖꯗꯕꯁꯤꯡꯅ ꯑꯜꯂꯥꯍꯅ ꯃꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯤꯕꯗꯨ ꯃꯈꯣꯏꯒꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯇꯝ ꯁꯥꯡꯗꯣꯛꯄꯤꯕꯅꯤ ꯃꯈꯣꯏꯅ ꯍꯦꯟꯒꯠꯆꯅꯕ ꯃꯈꯣꯏꯒꯤ ꯃꯄꯥꯞ ꯃꯈꯣꯏꯒꯤꯗꯤ ꯆꯣꯞꯂꯕ ꯗꯟꯗꯤꯅꯤ ꯃꯈꯣꯏꯗ ꯗꯨꯅꯤꯌꯥꯁꯤꯗ ꯑꯀꯤ ꯑꯃꯧ ꯃꯌꯥꯝ ꯄꯤꯗꯅ ꯃꯇꯝꯁꯨ ꯁꯥꯡꯗꯣꯛꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯜꯂꯤꯗꯣ ꯑꯗꯨꯏꯗꯨ ꯈꯜꯂꯣꯏꯗꯕꯅꯦꯕ ꯑꯐꯕꯅꯦꯅ ꯈꯜꯂꯣꯏꯗꯕꯅꯦ ꯃꯈꯣꯏꯅ ꯏꯃꯥꯟꯁꯨ ꯄꯨꯔꯛꯇꯕ ꯀꯨꯔꯥꯟꯁꯤꯁꯨ ꯀꯔꯤꯝꯇ ꯄꯥꯏꯗꯕ ꯑꯃꯜꯁꯨ ꯃꯆꯤꯟ ꯇꯧꯗꯕ ꯑꯗꯨꯒꯁꯨ ꯐꯖꯅ ꯃꯈꯣꯏꯁꯤ ꯁꯨꯝ ꯆꯥꯎꯈꯠꯇ ꯂꯩꯔꯦ ꯁꯥꯡꯅ ꯃꯄꯨꯟꯁꯤꯁꯨ ꯁꯥꯡꯉꯦ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯀꯔꯤꯝꯇ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯂꯩꯔꯦꯅ ꯈꯜꯂꯣꯅꯦ ꯃꯈꯣꯏꯅ ꯇꯧꯔꯨꯕꯁꯤ ꯖꯣꯏ ꯑꯣꯏꯅ ꯑꯗꯨꯏꯗꯣ ꯑꯐꯕꯅꯦꯅ ꯈꯜꯂꯨꯅꯣ ꯃꯈꯣꯏꯗ ꯁꯥꯡꯗꯣꯛꯍꯜꯂꯤꯕꯅꯦ ꯃꯈꯣꯏ ꯃꯄꯥꯞꯇꯨ ꯍꯦꯟꯒꯠꯅꯕ ꯁꯤꯁꯨ ꯌꯥꯝ ꯁꯦꯡꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯅꯤ ꯍꯥꯏꯗꯤ ꯈꯟꯊꯕꯗ ꯍꯦꯛꯇ ꯊꯣꯛꯄ ꯅꯠꯇ꯭ꯔꯥ ꯇꯐꯁꯤꯔꯒꯤ ꯗꯔꯀꯥꯔ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯜꯂꯥꯍꯅ ꯊꯥꯗꯣꯛꯄꯤꯔꯣꯏ ꯊꯥꯖꯕꯁꯤꯡꯕꯨ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯈꯥꯏꯗꯣꯛꯇ꯭ꯔꯤꯐꯥꯎ ꯐꯠꯇꯕꯕꯨ ꯑꯐꯕꯗꯒꯤ ꯑꯜꯂꯥꯍꯅ ꯈꯥꯏꯗꯣꯛꯄꯤꯔꯣꯏ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕ ꯊꯥꯖꯕꯁꯤꯡꯕꯨ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯈꯥꯏꯗꯣꯛꯄꯤꯗ꯭ꯔꯤꯐꯥꯎ ꯐꯠꯇꯕꯕꯨ ꯑꯐꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯜꯂꯥꯍꯅ ꯈꯪꯍꯜꯂꯣꯏ ꯅꯈꯣꯏꯗ ꯎꯗꯕꯒꯤ ꯋꯥ ꯇꯧꯒꯨꯝꯕꯁꯨꯡ ꯃꯗꯨꯒꯤꯗꯤ ꯑꯜꯂꯥꯍꯅ ꯈꯟꯕꯤꯕꯅꯤ ꯃꯥꯒꯤ ꯔꯁꯨꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯈꯟꯕꯤꯒꯦ ꯅꯤꯡꯕꯗꯨ ꯑꯗꯨꯅ ꯊꯥꯖꯧ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯗ ꯅꯈꯣꯏꯅ ꯊꯥꯖꯔꯕ ꯑꯃꯁꯨꯡ ꯃꯥꯕꯨ ꯀꯤꯖꯔꯕꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯆꯧꯕ ꯃꯅꯥꯅꯤ ꯍꯥꯏꯗꯤ ꯅꯪ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯁꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯩ ꯊꯥꯖꯔꯦ ꯂꯥ ꯏꯂꯥꯍ ꯆꯣꯜꯂꯦ ꯀꯜꯃꯥ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯨꯅ ꯍꯦꯛꯇ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯒꯨꯝꯕꯅꯤ ꯁꯤꯁꯨ ꯍꯥꯏꯗꯤ ꯃꯥ ꯑꯐꯕꯅ ꯀꯩꯅꯣ ꯐꯠꯇꯕꯅ ꯈꯟꯗꯣꯛꯈꯤꯅꯦꯕ ꯃꯨꯁꯜꯃꯥꯟꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯑꯗꯨꯗꯒꯤ ꯃꯈꯣꯏꯗ ꯒꯥꯏꯕꯀꯤ ꯋꯥꯁꯨ ꯈꯪꯍꯜꯂꯣꯏꯕ ꯍꯦꯛꯇ ꯅꯪꯁꯤ ꯁꯨꯃꯥꯏꯅ ꯑꯥꯗ ꯑꯐꯕ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯔ ꯃꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯅꯥ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯣꯏꯕ ꯁꯤ ꯈꯪꯍꯜꯂꯤꯁꯤꯗꯤ ꯔꯁꯨꯜꯗ ꯃꯥꯅ ꯈꯪꯒꯠꯂꯒ ꯔꯁꯨꯜꯗ ꯈꯪꯍꯟꯕꯗꯨ ꯔꯁꯨꯜꯁꯤꯡꯗ ꯈꯪꯍꯟꯕ ꯌꯥꯎꯋꯤꯗꯅ ꯒꯥꯏꯕꯀꯤ ꯋꯥ ꯈꯔ ꯈꯛ ꯑꯗꯨ ꯈꯛꯇꯅꯦ ꯃꯥꯅ ꯈꯪꯒꯠꯄ ꯍꯥꯏꯗꯤ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯗ ꯃꯥꯅ ꯈꯪꯁꯨ ꯈꯪꯍꯜꯂꯣꯏ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯁꯦ ꯍꯦꯛꯇ ꯑꯩ ꯏꯃꯥꯟ ꯄꯨꯔꯛꯑꯦ ꯍꯥꯏꯔꯒ ꯌꯥꯁꯨ ꯌꯥꯈꯤꯔꯣꯏ ꯈꯟꯗꯣꯛꯈꯤꯅꯦꯕ ꯑꯐꯕꯅ ꯀꯅꯥꯅꯣ ꯐꯠꯇꯕꯅ ꯀꯅꯥ ꯁꯤꯁꯨ ꯁꯦꯡꯉꯦꯀோ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯣꯏꯗꯕꯅꯤ ꯂꯤꯛꯁꯤꯟꯕꯁꯤꯡꯗꯨꯅ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯈꯣꯏꯗ ꯄꯤꯈꯤꯕꯗꯨ ꯃꯗꯨꯗꯤ ꯂꯤꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤꯗꯃꯛ ꯍꯦꯟꯅ ꯐꯕꯅꯤ ꯍꯥꯏꯅ ꯇꯧꯒꯨꯝꯕꯁꯨꯡ ꯃꯗꯨ ꯍꯦꯟꯅ ꯐꯠꯇꯕꯅꯤ ꯃꯈꯣꯏꯗ ꯃꯉꯛꯁꯤꯡꯗ ꯌꯥꯟꯒꯅꯤ ꯃꯈꯣꯏꯅ ꯂꯤꯛꯁꯤꯟꯈꯤꯕ ꯄꯣꯠꯁꯤꯡꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕꯤꯒꯗꯕ ꯅꯨꯃꯤꯠꯇ ꯑꯜꯂꯥꯍꯒꯤꯅꯤ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯄꯥꯎ ꯐꯪꯂꯤꯕꯅꯤ ꯑꯩꯅ ꯁꯤ ꯄꯣꯠꯁꯦ ꯑꯃ ꯂꯤꯛꯁꯤꯜꯂꯒ ꯁꯤ ꯄꯣꯠꯁꯦ ꯑꯃ ꯀꯟꯁꯤꯜꯂꯒ ꯃꯥꯟꯁꯥꯟ ꯃꯌꯥꯝꯁꯤ ꯑꯩꯉꯣꯟꯗ ꯀꯣꯟꯅ ꯇꯨꯡꯗ ꯀꯥꯟꯅꯅꯤ ꯏꯆꯥ ꯏꯁꯨꯗ ꯀꯥꯟꯅꯅꯤ ꯀꯩꯅꯣ ꯈꯜꯂꯣꯏꯗꯕꯅꯦꯕ ꯂꯩꯔꯤꯕ ꯄ꯭ꯂꯥꯟ ꯃꯥꯟꯁꯥꯟ ꯄꯨꯝꯕ ꯏꯜꯃ ꯑꯣꯏꯔꯣ ꯄꯣꯠ ꯆꯩ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯔꯤꯖꯛ ꯄꯨꯝꯕꯁꯤ ꯑꯜꯂꯥꯍꯒꯤꯅꯦ ꯑꯁꯃꯥꯟꯗꯁꯨ ꯖꯃꯤꯟꯗꯁꯨ ꯂꯩꯔꯤ ꯄꯨꯝꯕꯁꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯩꯈꯣꯏꯗ ꯁꯣꯠꯇꯣꯛ ꯁꯤꯟꯅꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯜ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯄꯅꯣ ꯌꯦꯡꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗ ꯑꯗꯨꯅꯕꯨ ꯇꯥꯛꯂꯝꯃꯤꯗꯣ ꯑꯜꯂꯥꯍꯅ ꯁꯤꯅ ꯅꯆꯥꯒꯤ ꯁꯔꯨꯛ ꯑꯁꯨꯛ ꯅꯄꯥꯒꯤꯅ ꯑꯁꯨꯛ ꯅꯃꯥꯒꯤꯅ ꯑꯁꯨꯛ ꯑꯗꯨꯒꯤꯅ ꯑꯁꯨꯛ ꯇꯥꯛꯏ ꯃꯌꯥꯝꯗꯨ ꯀꯔꯝꯍꯥꯏꯅ ꯅꯪ ꯆꯨꯝꯅ ꯆꯠꯂꯛꯄꯅꯣ ꯀꯌꯥꯝ ꯐꯖꯅ ꯑꯦꯜꯂꯛꯄ ꯑꯜꯂꯥꯍ ꯍꯨꯀꯨꯝꯗꯨ ꯄꯥꯡꯊꯣꯔꯛꯄꯅꯣ ꯌꯦꯡꯅꯕꯩ ꯁꯤꯟꯅꯕꯅꯦ ꯃꯇꯝ ꯈꯔꯒꯤ ꯃꯄꯨꯗꯤ ꯑꯜꯂꯥꯍꯅꯦ ꯑꯗꯨꯅ ꯂꯤꯛꯁꯤꯟꯕꯅꯗꯤ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤ ꯁꯣꯏꯗꯅꯃꯛ ꯇꯥꯔꯕꯅꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯅ ꯌꯍꯨꯗꯤꯁꯤꯡꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯂꯥꯏꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯌꯍꯨꯗꯤꯁꯤꯡꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗꯨꯗꯀꯣ ꯑꯜꯂꯥꯍꯅ ꯏꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯨ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯕꯤꯁꯤꯡꯕꯨ ꯆꯨꯝꯗꯅ ꯍꯥꯠꯈꯤꯕꯗꯨ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯍꯥꯏꯒꯅꯤ ꯃꯍꯥꯎ ꯇꯪꯂꯣ ꯑꯆꯥꯛꯄ ꯃꯩꯒꯤ ꯗꯟꯗꯤꯒꯤ ꯑꯜꯂꯥꯍꯅ ꯁꯤ ꯄꯤꯊꯣꯛꯑꯣ ꯍꯥꯏꯔꯤꯅꯦ ꯁꯤ ꯄꯤꯊꯣꯛꯑꯣ ꯍꯥꯏꯔꯤꯅꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯜꯂꯥꯍꯗꯤ ꯑꯔꯤꯛꯄꯅꯦꯅ ꯃꯈꯣꯏꯅ ꯍꯥꯏꯌꯦꯕ ꯀꯔꯦꯝꯅꯕꯗꯨ ꯑꯗꯨ ꯏꯁꯤꯟꯗꯅ ꯊꯝꯃꯦꯕ ꯃꯈꯣꯏ ꯁꯣꯏꯗꯅ ꯑꯗꯨ ꯃꯍꯥꯎ ꯇꯪꯒꯅꯤ ꯃꯁꯤ ꯅꯈꯣꯏꯒꯤ ꯅꯈꯨꯠꯁꯤꯡꯅ ꯊꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯜꯂꯥꯍꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯟꯅ ꯇꯧꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯐꯪꯒꯗꯧꯔꯤꯕ ꯁꯖꯥ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯅꯪ ꯅꯈꯨꯠꯅ ꯊꯥꯔꯛꯄ ꯄꯣꯠꯅꯦꯕ ꯑꯜꯂꯥꯍꯅꯗꯤ ꯀꯩꯁꯨ ꯂꯥꯟꯅ ꯇꯧꯅꯤꯡꯗꯦ ꯃꯈꯣꯏꯗꯨ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯀꯔꯥꯔ ꯇꯧꯍꯟꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯔꯁꯨꯜ ꯑꯃꯐꯥꯎ ꯊꯥꯖꯗꯅꯕ ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯨꯔꯛꯇ꯭ꯔꯤꯐꯥꯎ ꯀꯨꯔꯕꯥꯅꯤ ꯑꯃ
asmandagi paithrakpa maina chakthekpa hayu hanana lakhrabani nakhoida rasul sing aigi mangda taseng laba khudam singa loinana nakhoina hairiba dumaksu haidi yahudi singna direct Hazrat Musa alayhi salam su kubul tawba tawba khudam ulidna adu mai akhoi rasul muhammad sallallahu alaihi wasallam su sumaina qurbani ama asmandagi maina chaku ero mai khudam ma puthraga adu thajane ba akhoi adu tanatan allah nadi makhada ba khum birj hayo ba hanana lakhra bane bana koida rasul sing aigi mangda haidi rasul muhammad sallallahu alaihi wasallam mangda hana lakhram ne ba hujik se khoi na yahudi da isai da haibi ya ba na koida su rasul tharkhar du dalil budna adu na khoi huji angak pamu lo haibsidi karino na hangba ya loina na khoina hair bidu maksu na khoina hair ba qurbani do adu su pura kharab ne na khoida yauna adu oirabadi karigi na khoina hat khibage makhoibu na khoina oirabadi achumba ngang basing adu hana dalil purakhe angak po qurbani na khoina hair du su yor khare ba rasul sun hoina adu ga karigi no bahana yakidri tu na khoina pana pusing na khoina aduna makhoina nangbu yadrabadi yakhidabani makhoigi mamangi sing nasu lakhibani makhoida makhoigi rasul sing dalil sing aiba ain sing amadi mangal sandokpa lairik ka loinana aiba ain ni han lakhre du ko sisu ain ni ko ain lo ne ba si laik sisu adri mangal su siksina mangal oidara ba punchi da su akhirat su ai khogi samaj da prithvi sira su ain su mangal su ain ga logi oiriba lairik adri mangal oiriba lairik sibu kain ta artha khangdana pangson to solaga gari no ba kana ga dorsi si aina sum khan thabdani haije ko adu lo du follow to godam ne ba adu matung dane mangal phang gadorsi lo to godam du artha khang kan to godam jo lo war bi jo ga karam in follow to adu lori ja artha khang da di follow to mo kamai to ne adu ne artha jin mo artha khang ab di follow to du thawai khudimak sibagi mahau tanggadabani aduga makhoida pibigadabani nakhoida pibigadabani nakhoigi tawjamaldi supnagi hingat hanbigadaba numit adu khaktada sisu yamna sengba statement amani thawai khudimak sibagi mahau tanggana aduga makhoigi tawbimal mana phanggadawrse supnabi hingat hanbigadaba numit khaktada na aduna numit aduda maidagi lapthok hanbi khraba aduga jannatta changhanbi khraba adu khaktana phangjarabani mangal oiba haibadu taibang punsibu karino nungaijaba nattana seranana thajabada taibang punsi sibu karino nungaijaba nattana seranana thajabada nungaijabadu ne taibang punsi yarsi asengba manade hujiki jannat changbadu ne siamsu sengego nakhoi bu soidana chang yengani nakhoi gi nachak naral singda amasung nakhoi gi nacha singda nakhoi na soidana tagani nakhoi gi mangda lairik phangkhraba sing amadi shirik tauba singdagi naraba wahi kaya tagane ba naraba wahi kaya ko adubu nakhoi na khangjaraba amasung allah bu ki jaraba adubu tasenamak masidi pukning jap yungna lep kadaba tabak singi manung dagini yamna kanba sabar ngamba migi puning chap yung bami singi ne apsi gisi ko isa iranda su chang lawrani mal chang manghan dana na taraga hengal handana chang yeng lawrani icha isu de isu chang yeng lawrani aduragi han na ehle kitab larik phangkhraba kangbu hairo ne nadra makhoi gi mushrik sing dagi su makhoi gi akanba wahi makhoi na tharak wahi sina ꯑꯩꯈꯣꯏꯗ ꯊꯃꯣꯏꯗ ꯁꯣꯛꯀꯗꯕ ꯄꯥꯟꯒꯗꯕ ꯑꯗꯨꯁꯨ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯗꯧꯔꯤꯃꯤ ꯈꯪꯍꯧꯔꯗꯤ ꯑꯩꯁꯤ ꯑꯗꯨꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯈꯨꯝꯅꯔꯒ ꯂꯣꯏꯁꯤꯟꯅꯒꯗꯕ ꯅꯠꯇꯦꯕ ꯐꯠꯋꯥ ꯄꯤꯊꯣꯛꯅꯗꯅ ꯑꯗꯨꯁꯨ ꯆꯥꯡꯌꯦꯡ ꯑꯣꯏꯅꯤ ꯍꯥꯏꯔꯤꯕ ꯁꯤ ꯑꯌꯥꯁꯤ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯒꯤ ꯋꯥꯍꯩꯅꯁꯨ ꯑꯗꯨ ꯁꯤꯒꯤꯁꯦ ꯄꯨꯛꯅꯤꯡ ꯖꯞ ꯌꯨꯡꯅ ꯂꯦꯞꯀꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯅꯦ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯖꯞ ꯌꯨꯡꯅ ꯁꯕꯔ ꯇꯧꯔꯒ ꯑꯜꯂꯥꯗ ꯊꯥꯖꯕ ꯊꯝꯃꯒ ꯑꯃꯜ ꯇꯧꯔ ꯆꯠꯊꯒꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯗꯧꯔꯤꯕ ꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯈꯛꯇ ꯂꯣꯏꯁꯤꯟꯅꯔꯤꯃꯦꯕ ꯃꯤ ꯑꯃ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯑꯌꯥꯁꯤꯅ ꯈꯨꯝꯅꯒꯗꯕꯅꯦꯕ ꯈꯨꯝꯅꯔꯁꯨ ꯐꯖꯕ ꯃꯑꯣꯡꯗ ꯂꯧꯁꯤꯡꯒ ꯂꯣꯏꯅꯅ
ꯂꯤꯌꯨ ꯂꯧꯈꯤꯕꯗꯨ ꯑꯜꯂꯥꯍꯅ ꯀꯔꯥꯔ ꯑꯃ ꯂꯥꯏꯔꯤꯛ ꯄꯤꯈ꯭ꯔꯕꯁꯤꯡꯗꯒꯤ ꯑꯁꯨꯝꯅ ꯅꯈꯣꯏꯅ ꯃꯁꯤ ꯂꯥꯏꯔꯤꯛꯁꯤ ꯃꯌꯦꯛ ꯁꯦꯡꯍꯟꯒꯗꯕꯅꯤ ꯃꯤꯁꯤꯡꯗ ꯅꯈꯣꯏꯅ ꯃꯁꯤ ꯂꯣꯠꯁꯤꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯈꯤ ꯃꯗꯨ ꯀꯔꯥꯔꯗꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯗꯨꯒ ꯁꯤꯟꯅꯗꯣꯛꯈꯤ ꯃꯗꯨꯕꯨ ꯃꯃꯜ ꯈꯖꯤꯛꯇꯒ ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯃꯈꯣꯏꯅ ꯂꯩꯁꯤꯟꯈꯤꯕꯗꯨ ꯌꯍꯨꯗꯤ ꯏꯁꯥꯏ ꯑꯍꯦꯂꯦ ꯀꯤꯇꯥꯕ ꯁꯤꯡꯗ ꯑꯜꯂꯥꯍꯅ ꯂꯧꯈꯤꯕ ꯀꯔꯥꯔ ꯀꯔꯤ ꯀꯔꯥꯔꯅꯣ ꯂꯥꯏꯔꯤꯛꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯁꯤꯡꯗ ꯌꯧꯍꯟꯕ ꯑꯗꯨꯗꯒꯤ ꯂꯣꯠꯁꯤꯜꯂꯣꯏꯗꯕ ꯑꯗꯨ ꯃꯈꯣꯏꯅ ꯇꯨꯡꯑꯣꯏꯅꯈꯤꯕ ꯑꯗꯨꯒꯤ ꯄꯣꯠ ꯀꯔꯥꯔꯗꯨ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯅꯦ ꯇꯧꯔꯤꯁꯤ ꯑꯗꯨꯒ ꯃꯃꯜ ꯈꯖꯤꯛꯇꯗ ꯌꯣꯟꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯁꯤ ꯑꯗꯨꯅꯦꯕ ꯃꯃꯜ ꯈꯖꯤꯛꯇꯗ ꯇꯧꯅꯈ꯭ꯔꯤꯁꯤ ꯑꯇꯣꯞꯄ ꯂꯩꯈ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯃꯍꯨꯠꯇ ꯑꯜꯂꯥꯍꯅ ꯂꯧꯔꯤꯕ ꯀꯔꯥꯔꯗꯤ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯃꯜ ꯇꯧꯕ ꯁꯤꯒꯤꯁꯤ ꯃꯤꯁꯤꯡꯗ ꯌꯧꯍꯟꯕ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯅꯪꯅ ꯇꯐꯁꯤꯔ ꯊꯥꯡꯅ ꯇꯧꯊꯔꯒ ꯅꯠꯇꯦ ꯁꯤꯒꯤꯁꯤ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯁꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤ ꯌꯧꯍꯟꯕ ꯃꯌꯦꯛ ꯁꯦꯡꯅ ꯌꯧꯍꯟꯕꯁꯤ ꯑꯗꯨ ꯅꯠꯇ꯭ꯔ ꯇꯥꯔꯤꯁꯤ ꯑꯗꯨꯒꯤꯗꯨ ꯇꯨꯡꯑꯣꯏꯅꯈ꯭ꯔꯦꯕ ꯑꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯃꯈꯣꯏꯅ ꯂꯩꯁꯤꯟꯈꯤꯕꯗꯨ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯔꯥꯔꯁꯤ ꯌꯣꯟꯊꯣꯛꯑꯒ ꯑꯇꯣꯞꯄ ꯃꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯗꯨ ꯌꯥꯝ ꯐꯠꯇꯕꯅꯦꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯟꯒꯅꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯍꯔꯥꯎꯖꯕꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯧꯁꯨ ꯇꯧꯈꯤꯗꯕ ꯑꯗꯨꯒꯤ ꯊꯥꯒꯠꯄꯤꯕ ꯄꯥꯝꯖꯕꯁꯤꯡꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯟꯒꯅꯨ ꯃꯈꯣꯏꯗꯨ ꯅꯥꯟꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯗꯟꯗꯤꯗꯒꯤ ꯃꯈꯣꯏꯒꯤꯗꯤ ꯗꯟꯗꯤꯅꯤ ꯆꯩꯅꯥ ꯂꯩꯔꯕ ꯁꯤꯁꯤꯅꯤ ꯃꯧꯔꯕꯤꯗꯅꯤ ꯗꯥꯏꯔꯦꯛ ꯑꯁꯦꯡꯕ ꯑꯩꯒꯤ ꯇꯐꯁꯤꯔ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗ ꯁꯤꯁꯤ ꯃꯧꯔꯕꯤꯗꯅꯦꯕ ꯁꯤ ꯑꯌꯥꯠꯁꯦ ꯑꯩꯈꯣꯏ ꯑꯈꯪꯕ ꯃꯧꯔꯕꯤꯗꯅꯦꯕ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯁꯨ ꯃꯧꯔꯕꯤ ꯆꯤꯡꯉꯦꯗꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯟꯒꯅꯣꯕ ꯀꯔꯤ ꯈꯟꯒꯅꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯍꯔꯥꯎꯖꯕꯁꯤꯡ ꯑꯩꯈꯣꯏꯅ ꯑꯌꯥꯠ ꯑꯃ ꯍꯥꯏꯕ ꯀꯥꯟꯗ ꯑꯌꯥꯠꯇꯨꯗꯤ ꯁꯤꯒꯤ ꯑꯌꯥꯠꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯐꯁꯤꯔ ꯃꯌꯥꯝ ꯇꯧꯊꯔ ꯕꯌꯥꯟ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯨꯒ ꯍꯔꯥꯎꯖꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯧꯁꯨ ꯇꯧꯈꯤꯗꯕ ꯑꯗꯨꯒꯤ ꯊꯥꯒꯠꯄꯤꯕ ꯄꯥꯝꯖꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯑꯜꯂꯥꯍꯅ ꯇꯧ ꯍꯥꯏꯕ ꯀꯔꯥꯔꯗꯨꯗꯤ ꯑꯌꯥꯠꯇꯨꯗꯤ ꯇꯧꯗꯕ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯂꯥꯏꯟꯗꯩ ꯃꯌꯥꯝ ꯄꯨꯁꯤꯜꯂ ꯕꯌꯥꯟꯁꯤ ꯇꯧꯔꯦ ꯑꯗꯨꯒ ꯑꯗꯨꯗ ꯑꯃꯨꯛꯀ ꯃꯥꯁꯥ ꯑꯜꯂꯥ ꯁꯨꯕꯥꯟ ꯑꯜꯂꯥ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯍꯔꯥꯎꯖꯕ ꯃꯧꯔꯕꯤꯗ ꯇꯥꯗ꯭ꯔꯣ ꯏꯃꯥ ꯀꯌꯥ ꯐꯖꯅ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯉꯁꯤ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏ ꯊꯥꯒꯠꯄꯤꯔꯛꯄ ꯀꯥꯟꯗ ꯑꯃꯨꯛꯀ ꯍꯔꯥꯎꯖꯕ ꯄꯥꯝꯖꯕꯁꯤꯡꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯟꯒꯅꯨ ꯃꯈꯣꯏꯗꯨ ꯅꯥꯟꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯗꯟꯗꯤꯗꯒꯤ ꯃꯈꯣꯏꯒꯤꯗꯤ ꯗꯟꯗꯤꯅꯤ ꯆꯩꯅꯥ ꯂꯩꯔꯕ ꯁꯤꯁꯤ ꯑꯩꯈꯣꯏ ꯃꯨꯐꯇꯤ ꯑꯩꯈꯣꯏꯗꯅꯤ ꯑꯈꯪꯕ ꯌꯥꯝ ꯁꯥꯕ ꯑꯩꯈꯣꯏꯗꯅꯦꯕ ꯁꯤ ꯑꯩꯒꯤ ꯇꯐꯁꯤꯔꯅꯤꯀꯣ ꯁꯤꯗ ꯁꯣꯏꯔꯝꯕ ꯌꯥꯏ ꯑꯜꯂꯥꯍꯅ ꯉꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯈꯟꯊꯅꯕꯒꯤ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯗꯣ ꯑꯜꯂꯥꯍꯒꯤꯅꯤ ꯑꯁꯃꯥꯟꯁꯤꯡꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯑꯜꯂꯥꯍꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯉꯝꯕꯅꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯁꯤ ꯃꯈꯥꯗ ꯁꯤ ꯑꯌꯥꯠꯁꯤ ꯂꯥꯛꯏꯁꯤ ꯑꯜꯂꯥꯍꯒꯤ ꯀꯔꯥꯔꯗꯨ ꯈꯛꯇ ꯉꯥꯛꯑꯒ ꯆꯠꯂꯣꯕ ꯅꯈꯣꯏ ꯑꯜꯂꯥꯍ ꯈꯛꯇꯒꯤ ꯍꯥꯏꯕ ꯏꯜꯂꯣꯕ ꯑꯜꯂꯥꯍꯒꯤꯅꯦꯕ ꯑꯁꯃꯥꯟ ꯄꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯤ ꯑꯜꯂꯥꯍꯒꯤꯅꯦꯕ ꯑꯗꯨꯗꯤ ꯑꯜꯂꯥꯍꯒꯤ ꯀꯔꯥꯔꯗꯨ ꯈꯛꯇ ꯉꯥꯛꯀꯗꯕ ꯅꯠꯇ꯭रो ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯀꯔꯥꯔꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯁꯝꯖꯤꯜꯂꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛꯀ ꯅꯪꯅ ꯃꯥꯁꯥ ꯑꯜꯂꯥ ꯁꯨꯕꯥꯟ ꯑꯜꯂꯥ ꯍꯥꯏꯔꯕꯗ ꯅꯪꯅ ꯍꯔꯥꯎꯖ ꯄꯥꯝꯖꯗꯧꯔꯤꯁꯤ ꯇꯁꯦꯡꯅꯃꯛ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯨꯠꯁꯦꯝꯗ ꯑꯃꯁꯨꯡ ꯑꯍꯤꯡ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜ ꯁꯤꯟꯅꯔꯤꯕꯁꯤꯗ ꯂꯩꯔꯕꯅꯤ ꯈꯨꯗꯝꯁꯤꯡ ꯕꯨꯙꯤ ꯂꯩꯕꯁꯤꯡꯒꯤꯗꯤ ꯁꯤꯗꯁꯨ ꯈꯨꯗꯝ ꯃꯌꯥꯝ ꯂꯩꯔꯦꯕ ꯑꯜꯂꯥꯍꯒꯤ ꯀꯔꯥꯔꯗ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯀꯔꯥꯔꯗꯨ ꯈꯨꯆꯦꯟꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯁꯃꯥꯟ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯨꯠꯁꯦꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯑꯍꯤꯡꯒꯤ ꯈꯨꯠꯁꯦꯝꯁꯦ ꯁꯤꯗꯁꯨ ꯈꯨꯗꯝ ꯕꯨꯙꯤ ꯂꯩꯕꯁꯤꯡꯒꯤꯗꯤ ꯈꯟꯊꯕꯁꯤꯡꯒꯤꯗꯤ ꯁꯤꯗꯁꯨ ꯂꯩꯔꯦꯕ ꯑꯜꯂꯥꯍꯕꯨ ꯅꯤꯡꯁꯤꯡꯖꯔꯤꯕꯁꯤꯡ ꯂꯦꯞꯅ ꯂꯦꯞꯅ ꯐꯝꯅ ꯐꯝꯅ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯅꯥꯀꯜꯁꯤꯡꯗ ꯆꯦꯞꯅ ꯆꯦꯞꯅ ꯑꯗꯨꯒ ꯈꯟꯊꯖꯔꯤꯕ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯨꯠꯁꯦꯝꯗ ꯑꯩꯈꯣꯏꯒꯤ ꯔꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯃꯔꯝ ꯂꯩꯇꯅ ꯅꯇꯤꯛꯅ ꯉꯥꯜꯅꯤ ꯅꯪꯒꯤ ꯑꯗꯨꯅ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯃꯩꯒꯤ ꯗꯟꯗꯤꯗꯒꯤ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯔꯕ ꯇꯁꯦꯡꯅꯃꯛ ꯅꯪꯅ ꯆꯪꯍꯟꯕꯤꯔꯕꯗꯨ ꯃꯩꯗ ꯆꯣꯞꯍꯟꯕꯤꯔꯕꯅꯤ ꯅꯪꯅ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤꯗꯤ ꯂꯩꯇꯕꯅꯤ ꯇꯦꯡꯕꯥꯡꯕꯤꯅꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯔꯕ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯇꯥꯖꯔꯦ ꯑꯀꯧꯕ ꯑꯃꯅ ꯀꯧꯔꯛꯄ ꯊꯥꯖꯕꯔꯣꯝꯗ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯀꯧꯏꯗꯅ ꯀꯨꯔꯥꯟꯁꯤ ꯊꯤꯊꯕ ꯃꯤꯅ ꯂꯥꯎꯅꯦ ꯍꯣꯏ ꯀꯨꯔꯥꯟ ꯂꯣꯝꯗ ꯂꯥꯎꯅꯦ ꯀꯧꯔꯛꯄꯗꯨ ꯇꯥꯖꯔꯦꯅ ꯍꯥꯏꯌꯦꯕ ꯃꯣꯃꯤꯟꯁꯤꯡꯗꯤ ꯊꯥꯖꯧ ꯅꯈꯣꯏꯒꯤ ꯔꯕꯄꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨ ꯀꯧꯔꯒ ꯊꯥꯖꯧ ꯅꯈꯣꯏꯒꯤ ꯔꯕꯄꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯦ ꯑꯩꯈꯣꯏꯒꯤ ꯔꯕ ꯀꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯞꯁꯤꯡ ꯃꯨꯊꯠꯄꯤꯌꯨ ꯑꯩꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯁꯤꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯙꯔꯃ ꯂꯩꯕꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯃꯣꯃꯤꯟꯁꯤꯡꯒꯤ ꯀꯔꯤꯗꯨ
ꯗꯨꯋꯥꯗꯨ ꯑꯣꯏꯒꯗꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯆꯪꯉꯦꯕ ꯑꯜꯂꯥꯍꯒꯤ ꯂꯥꯏꯔꯤꯛꯇ ꯑꯜꯂꯥꯍꯅ ꯀꯧꯔꯛꯄꯔꯣꯝꯗ ꯅꯕꯤꯅ ꯀꯧꯔꯛꯄꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯔꯕ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯗ ꯅꯪꯅ ꯋꯥꯗꯥ ꯇꯧꯈꯤꯕꯗꯨ ꯅꯪꯒꯤ ꯔꯁꯨꯜꯗ ꯑꯗꯨꯒ ꯆꯣꯞꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯒꯗꯕ ꯅꯨꯃꯤꯠꯇ ꯇꯁꯦꯡꯅꯃꯛ ꯅꯪꯗꯤ ꯋꯥꯗꯥ ꯊꯨꯒꯥꯏꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯥꯒꯤ ꯑꯌꯥꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯔꯕꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯜꯂꯥꯍꯅ ꯃꯥꯡꯍꯟꯕꯤꯔꯣꯏ ꯁꯨꯃꯥꯏꯅ ꯆꯪꯖꯔꯛꯄꯁꯤꯡꯗꯨ ꯑꯜꯂꯥꯍꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯀꯕꯨꯜ ꯇꯧꯕꯤꯔꯛꯑꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯡꯍꯟꯕꯤꯔꯣꯏ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯁꯨꯖꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯊꯕꯛꯄꯨ ꯑꯜꯂꯥꯍꯅꯅꯦ ꯍꯥꯏꯔꯤꯁꯤꯀꯣ ꯅꯤꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏ ꯑꯃꯅ ꯑꯃꯒꯤꯅꯤ ꯑꯗꯨꯅ ꯈꯨꯜ ꯍꯣꯡꯂꯛꯈꯤꯕꯁꯤꯡ ꯃꯌꯨꯝ ꯃꯀꯩꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤꯕꯁꯤꯡ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯁꯤꯡ ꯂꯥꯟ ꯊꯦꯡꯅꯈꯤꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯍꯥꯠꯄꯤꯈꯤꯕꯁꯤꯡ ꯑꯩꯅ ꯁꯣꯏꯗꯅ ꯃꯨꯊꯠꯄꯤꯒꯅꯤ ꯃꯈꯣꯏꯗꯒꯤ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯑꯩꯅ ꯁꯣꯏꯗꯅ ꯆꯪꯍꯟꯕꯤꯒꯅꯤ ꯃꯈꯣꯏꯕꯨ ꯍꯩꯀꯣꯜꯁꯤꯡꯗ ꯃꯈꯣꯏꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ ꯃꯅꯥ ꯑꯣꯏꯅ ꯑꯜꯂꯥꯍꯗꯒꯤ ꯑꯜꯂꯥꯍꯅ ꯊꯝꯕꯤꯔꯤ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯑꯐꯕ ꯃꯅꯥ ꯁꯤꯛꯁꯦ ꯑꯜꯂꯥꯍ ꯁꯨꯃꯥꯏꯅ ꯆꯪꯖꯔꯛꯄꯁꯤꯡꯗꯣ ꯑꯜꯂꯥꯍꯅ ꯀꯧꯀꯥꯟꯗ ꯆꯪꯖꯔꯛꯄ ꯃꯊꯛꯇ ꯍꯥꯏꯔꯤꯗꯅ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯃꯈꯥꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏꯁꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯃꯈꯣꯏ ꯗꯨꯋꯥꯗꯨ ꯀꯕꯨꯜ ꯇꯧꯔꯦ ꯍꯥꯏꯗꯦꯕ ꯃꯥꯡꯍꯟꯕꯤꯔꯣꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯁꯨꯖꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯊꯕꯛꯄꯨ ꯍꯥꯏꯗꯤ ꯍꯥꯏꯕ ꯏꯜꯂꯛꯄꯁꯤꯡꯗꯨ ꯑꯗꯨ ꯁꯥꯍꯥꯕꯥ ꯀꯤꯔꯥꯝꯗ ꯄꯥꯜꯂꯒ ꯍꯥꯏꯔꯤꯃꯤ ꯁꯥꯍꯥꯕꯥ ꯀꯤꯔꯥꯝꯗꯤ ꯁꯨꯖꯈ꯭ꯔꯦ ꯍꯥꯏꯖꯈ꯭ꯔꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯏꯟꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯨꯝ ꯃꯀꯩ ꯍꯣꯡꯂꯛꯈ꯭ರೆ ꯃꯛꯀꯥꯗꯒꯤ ꯃꯗꯤꯅꯥ ꯆꯦꯟꯅꯈ꯭ರೆ ꯍꯤꯖꯔꯠ ꯇꯧꯗꯨꯅ ꯑꯗꯨꯗꯒꯤ ꯂꯥꯟꯗ ꯁꯤꯕ ꯌꯥꯎꯈ꯭ರೆ ꯑꯁꯣꯛ ꯑꯄꯟ ꯃꯌꯨꯝ ꯃꯀꯩ ꯃꯌꯥꯝ ꯃꯥꯡ ꯇꯥꯈ꯭ರೆ ꯃꯆꯥ ꯃꯁꯨ ꯃꯈꯣꯏꯗ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯏꯟꯗꯅ ꯂꯥꯟꯗ ꯊꯣꯛꯇꯅ ꯀꯕꯨꯜ ꯇꯧꯈ꯭ರೆ ꯑꯩꯈꯣꯏꯁꯨ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯏꯜꯂꯕ ꯃꯇꯨꯡꯗ ꯁꯨꯖꯕꯗꯨꯒꯤ ꯃꯅꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨ ꯁꯨꯗꯕ ꯃꯤꯒꯤꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯀꯣꯛꯄꯤꯌꯣ ꯑꯩꯈꯣꯏ ꯏꯟꯖꯔꯦ ꯑꯩꯈꯣꯏ ꯀꯧꯕꯅ ꯆꯪꯖꯔꯦ ꯈꯛꯇ ꯍꯥꯏꯕ ꯑꯃꯜꯗꯤ ꯁꯨꯛꯇꯧ ꯇꯧꯗꯕ ꯑꯌꯥꯠꯁꯤ ꯁꯨꯄꯥꯏ ꯄꯥꯏꯗꯕ ꯑꯗꯨꯗꯤ ꯌꯥꯒꯗ꯭ꯔꯥ ꯁꯤ ꯑꯌꯥꯠꯁꯤ ꯃꯇꯨꯡ ꯏꯟꯗꯤ ꯑꯗꯨꯒꯤ ꯌꯥꯎꯗꯦꯕ ꯁꯤꯁꯤ ꯈꯟꯊꯒꯗꯕ ꯁꯤꯅ ꯑꯌꯥꯠꯁꯤꯗ ꯆꯨꯝꯅ ꯈꯟꯊꯗꯕ ꯌꯥꯗꯦꯕ ꯅꯪ ꯅꯝꯊꯥꯛ ꯆꯥꯔꯨꯒꯅꯨ ꯊꯥꯖꯗꯕꯁꯤꯡꯅ ꯃꯔꯦꯡ ꯐꯪꯒꯠꯅ ꯂꯦꯡ ꯑꯣꯠꯂꯤꯕ ꯑꯗꯨꯗ ꯂꯩꯃꯥꯏꯊꯛꯇ ꯃꯗꯨ ꯅꯨꯡꯉꯥꯏꯕꯅꯤ ꯃꯇꯝ ꯈꯖꯤꯛꯇꯪꯒꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝꯗꯤ ꯖꯍꯟꯅꯝꯗꯅꯤ ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯃꯗꯨꯒꯤ ꯑꯇꯥꯐꯝꯗꯨ ꯁꯤ ꯐꯣꯇꯣ ꯇꯧꯔꯁꯤ ꯂꯣꯏꯗꯧꯔꯕꯣ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯗꯤ ꯇꯧꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯒꯤ ꯔꯕꯄꯨ ꯀꯤꯖꯕꯁꯤꯡꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯍꯩꯀꯣꯜꯁꯤꯡꯅꯤ ꯃꯈꯣꯏꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ ꯃꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄ ꯂꯩꯖꯔꯒꯗꯕ ꯃꯗꯨꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕꯗꯨꯅꯗꯤ ꯍꯦꯟꯅ ꯐꯕꯅꯤ ꯙꯔꯃ ꯂꯩꯕꯁꯤꯡꯒꯤꯗꯤ ꯇꯁꯦꯡꯅꯃꯛ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯑꯜꯂꯥꯍꯕꯨ ꯊꯥꯖꯕꯁꯤꯡ ꯅꯈꯣꯏꯗ ꯊꯥꯗꯈꯤꯕ ꯑꯗꯨꯗ ꯊꯥꯖꯕꯁꯤꯡ ꯑꯍꯂꯤ ꯀꯤꯇꯥꯕꯀꯤ ꯌꯍꯨꯗꯤ ꯏꯁꯥꯒꯤ ꯈꯪꯉꯕ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯏꯃꯥꯟ ꯂꯩꯕ ꯑꯩꯈꯣꯏꯗ ꯊꯥꯗꯔꯤꯕ ꯂꯥꯏꯔꯤꯛ ꯀꯨꯔꯥꯟꯁꯤꯗꯁꯨ ꯊꯥꯖꯕ ꯌꯥꯎꯔꯤꯑꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯊꯥꯗꯈꯤꯕ ꯑꯗꯨꯗꯁꯨ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒ ꯑꯜꯂꯥꯍꯗ ꯅꯣꯂꯨꯛꯆꯕꯁꯤꯡ ꯁꯤꯟꯅꯗꯣꯛꯇꯦ ꯃꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯕꯨ ꯃꯃꯜ ꯈꯖꯤꯛꯇꯪꯒ ꯃꯈꯣꯏꯗꯨꯒꯤ ꯃꯅꯥ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯌꯥꯡꯕꯅꯤ ꯍꯤꯁꯥꯕ ꯇꯧꯕꯗ ꯑꯍꯂꯤ ꯀꯤꯇꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯁꯥꯏꯒꯤ ꯃꯅꯨꯡꯗꯒꯤ ꯌꯍꯨꯗꯤꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯖꯤꯛꯁꯨ ꯀꯌꯥꯃꯠ ꯐꯥꯎꯁꯨ ꯀꯨꯔꯥꯟꯁꯤꯗ ꯊꯥꯖꯕ ꯑꯃꯜ ꯇꯧꯕ ꯍꯥꯟꯅꯒꯤ ꯃꯈꯣꯏꯗ ꯊꯥꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯇꯨꯁꯨ ꯑꯃꯜ ꯇꯧꯕ ꯃꯈꯣꯏꯗꯁꯨ ꯑꯐꯕ ꯂꯩꯌꯦꯕ ꯁꯤꯅꯤꯀꯣ ꯑꯌꯥꯠꯁꯤꯅ ꯐꯣꯡꯗꯣꯛꯏꯁꯦ ꯑꯣ ꯊꯥꯖꯕꯁꯤꯡ ꯑꯏꯟ ꯀꯜꯂꯨ ꯈꯥꯡꯉꯨ ꯂꯦꯡꯗꯅ ꯂꯩꯌꯨ ꯑꯗꯨꯒ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ ꯅꯈꯣꯏꯅ ꯃꯪꯒꯜ ꯑꯣꯏꯖꯅꯕ ꯁꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯌꯥꯠꯅꯤ ꯃꯨꯁꯜꯃꯥꯟꯗꯅꯤ ꯍꯥꯏꯔꯤꯁꯤ ꯑꯣ ꯊꯥꯖꯕꯁꯤꯡ ꯑꯏꯟ ꯀꯜꯂꯨ ꯈꯥꯡꯉꯣꯕ ꯁꯕꯔ ꯇꯧꯋꯣꯕ ꯍꯥꯏꯗꯤ ꯑꯗꯨꯅꯗꯤ ꯃꯌꯥꯝ ꯑꯃ ꯆꯥꯡꯌꯦꯡꯁꯤ ꯂꯥꯛꯀꯗꯧꯔꯤꯑꯕ ꯈꯥꯡꯉꯨ ꯑꯗꯨ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯔꯤꯁꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯣ ꯁꯗaqallahu al-azim ya Allah ꯑꯩꯈꯣꯏꯅ ꯁꯣꯟꯈ꯭ꯔꯤꯕ ꯇꯥꯈ꯭ꯔꯤꯕꯁꯤꯗ ꯑꯃꯜ ꯇꯧꯕ ꯉꯝꯕ ꯄꯤꯅꯕ ꯑꯣꯏꯁꯅꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯁꯨ ꯑꯜꯂꯥꯍꯅ ꯉꯥꯛꯊꯣꯛꯄꯤꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯥꯔꯊꯗꯣ ꯑꯩꯈꯣꯏꯗ ꯑꯜꯂꯥꯍꯅ ꯈꯪꯍꯟꯕꯤꯕ ꯑꯣꯏꯁꯅꯨ